BJP na Congress ki mathakta propaganda tawdun election campaign sa tharak palibag thibani Ibobi. Ikui dana pangthokhiba numit humni gi parliament session da puthokhiba women's reservation bill da Congress party na oppose tawi Congress ti anti women ni haina BJP na atop state sing propaganda tawba khak natana election campaign da khulai oni session da rakpa si magdai thibani Congress party di Nupi di hena power p na women's reservation bill si puthokhiba ni haina Manipur Pradesh Congress committee gi president Okram Ibobi na phongdokri wafam asi ngasi BT road ta leiba Congress bond MPCC gi district singa thaupuri ba singa puna pangthokpa pawgi mithum amada phongdokhibani Ibobi na makhatana hai center da paliba NDA lenga asina April 13 tagi 19 phawba numit humni parliament session phamduna nanghawra matagum bill ahum puthokhibada women's reservation bill State Union Territory Reorganization Bill amadi Delimitation Bill hariba bill ahum asi Constitution Amendment tawgani duga Women's Empowerment gi Reservation asi sada kuntra gomdoi di nupi da power piba yauna delimitation su tawgadabani amadi State Union Territory sing asi reorganize tawgadabani haina puthorakpa si center da paliba NDA lenga asi house da paithigani khangna puthorakpa bill ni karigumba Women's Reservation Bill asi da mai pakpa madi maithi ba nangle herabasu Congress Party na nupi da henba power pinning the heavy moral Sibianava election campaign da khulai oni season da ba puthorakpa khujin thorang na hain lauda bagamloi Congress Party na nupi da henba power pin na ba Prime Minister Oiramba Rajiv Gandhi gi matam dagi bill asi pass tawkrabani pass tawkraba bill amabu naunamuk puthorakni ba si BJP na power khaktamak pambadagi ni loinana bill ahum asi hathu tu putholaga khanabigi mohutta housing state asida awaba tariba masagi yumda hanjinba ngamduna leiriba singamati mahairoi kaya matam sana leirik tamba phangdaba kya sida ehenba mieng sanghaningi loinana irang asigi waroi sin hana pura ohaina su Ibobina makhatana phongdokhi moirang lamkhaida huran pot phabada mioi sing lengakna mana pifam thui homi youth front Moirang lamkhaida huran pot phabat yawbising lengak na manapi pham thui haina Homi Youth Front na phongdorakti Homi Youth Front na thadorakwa chiro lamada moirang lamkhaida huran dun purakhiba harbek satruk adubu phakhiba maira paibi ima singamadi youth singadu Manipur lengak na maru oini Agri Department akhanaba manapi duna puning thawatpam thui Bihar digi moirang phaw sanglaba kilometer lising amaga sahunga marfo sida lairiba security gi check post samagi mathakta karamna lalakhibano aduga amuk maudagi moirang phaw kilometer samagi yankhai sida lairiba Manipur police gi check post mayam asi karamna lalakhibano gari edubu thawrakhiba amadi madura yawrakpa singadu ILP pass pairakpara amasuk har huran purakhiba matamda sijinaba sisang sijinaraba natragana CLP raga laklibra haibadu puthokduna miyamba khangat papthoi masida Home Department su matungda amuk hana thoktana ba akhanaba enquiry tawnaba fact finding committee ba sema mathaktai kwakta kaithil de address oiba unauthorized dealer agrotech solution Bihar gi Cropcoin Technology Private Limited ki huran purakhi bahar singasi kadai decision abano machi chu sampurom da puraga poppy thanana ba yongadoribra amasu phariba pot ki mamal lakh taruk muksina koki singna yonbada lakh taraga mari taraga manga digi hena phangbagi damak puraklibra haibadu tikat pamthoi masibu faruna bagi dama police na puning thogat bigi mot phaduna maral sirabadi matungna karamna miyamna mating pangani mai sakpagi kanmasi fire brigade ki mathauni anga mai isingda tarabasu rescue team gi mathauni huran basanglabasu police ki mathauni haina leirabadi maina tumna sakhini anga adusu sini huran badusu sien kini aduna mari leinaba rescue team laktingai da first aid piwa haibisi miyam gi hangni masi lenga ki Home Department gi mating pangmuni haina lawgadabani koki zauna pikliba angang ani minungsi yauduna hatpi khiba dugi khusaunaraba miyamna koki singi lambi thingduna mihat pasing do puthokna badima dauduna lakhibani lenga na miyam gi dimana du pirabadi makhata na yanabagi thapakta lambi du thagadabani loinana communal sakaliba sing lenga na matang sana matungna tawdana singadabani Manipur da laiminariba furu khudi mangna ingna singna laiminaba yanaba amaga nungsi sanna hingminna ba hona minasip horan bada sogat patokla serakli Kangpokpi amasum Tengnoupal da kuki nupi sing rally sakri
XCMN variant ga mari lainaba audio tape case ki matangda CBI na thigatgadabani Molam songpai attack thigatna asum well phangangadabani haiba demand tawduna ngasi Kangpokpi amasung Tengnoupal da koki Nupi lup singna mass rally ama satkiba loinana mari lainaba DC singi kuthangna Prime Minister memorandum sufficiently Koki Women's Organization for Human Rights amasung Koki Women's Union General Headquarters na sinduna ngasi yamlaba Koki Nupi sing sarug yadun rally edu satpaga loinana Prime Minister da memorandum pisinki amasung Koki Nupi lup sing asigi maikaidigi court ki miyang makhada lairibe XCMN Virenga mari lainaba audio tape case CBI da thigat hangadabani amasung malam songpai ete ki matangda NI na thigat kadabani thaudo odu da victim oiraba imung manungda ex gracia amadi rehabilitation ki thabak lokhat kadabani khudong thinigai oiba mafam singda central force masing hena deploy tawgadabani madi koki jogi miyut singda political dialogue tauna ba thaurang lokhat kadabani have demand singa si tawduna Prime Minister taksinki koki Nupi lup ani sina sinduna samana miyamgi khongsat amasu ngasi matam amata Tengnoupal district satpaga loinana Deputy Commissioner gi kuthangna manaba demand sing asi yawba memorandum ama Prime Minister na pisinki ari Census ki mangoinana NRC 1951 update taunaba gazette notification thokadabani lup taraga mari Manipur lenga ki cabinet na state asida census 2027 pangthok tringai gi mangoinana kumjai lisinga magasama pan gi yangkai gi matui base year oiraga NRC update tawgani haibigi matangda gazette notification ama Register General of India ra thukan binaba warep Loubiyu haina taraga mari CSO kanglipa ki mekei digi lenga ki puning singsilakli Kaisampat lebi IPSA gi office ta pangthokiba pawgi mipum amada taraga mari CSO gi thomis oiriba IPSA gi president maibam besesor mathaki wapam asi phongdokladun ma hai Assam the NRC taunabigi matangna Assam government lawkibu warep adugumna Manipur lenga ki cabinet na su warep lawraga census 2027 gi mongoinana NRC update tawgani haibigi matangda center da taksinduna gazette notification ama atubada thongadabani amadi se minister ne NRC ki matangna expert sing yauna state level seminar ama pangthokani hariba sisu afaba khongthang amani swaiki pawgi mipam madu sarugya ki taraga mari CSO gi convener M Santana phongdokibada leibasi gi oina kumja English ngani ga kunga tareta mi kokti gi thapak sathanaba sem saragli basina Manipur gi oina kumja English ngama sama par gi yakai gi mathoida BSc roiraga NRC update tawbi gi tangai fadaba tanja malakli NRC update tawgani haibigi matangda center na gazette notification ama suwedna thukan binaba state lenga na center gi mari lenaba singda takshin gadabani haisu paus na makata na pali adu tenta na sumna thamjage ama sumkhata bano update myam punang ngai mina sena channel sigi maikei digi myang pham na makata na thamjari